Kumja 2023 gi May 3 dagi hauduna state asida thokliba wathok lanthok asigi manungda Kuki Militant singda drone amadi bulletproof jacket piruba United States of America USA macha Daniel Stephen Karne Nepal da lona yadaba thabak thoram chatharambagi Nepal gi Immigration Authority na fare Nepal gi local gi pauche singda thagadarakpagi matung ina Daniel asi tha asigi kungani panda Christian lining sandokpagi maral da phakibani Mahangna Nepal da angang kunrong gi children home ama chalaiduna leiramle maha angang sing adubu lining gi lambi da lana season nabra haibedu gi wahang paun chathari hari ningsing bayabadi Daniel Stephen Karne hariba Meeoi asi masagi chehi ni furam sure mahangna Kuki Militant sing da drone amadi bulletproof jacket pi bagi video hauki bache hida social media da viral oirakpadagi pauche sing da phongna ki basu laikhrabani India 2 days of source intelligence OSI NT gi team na Daniel amasung maha ka thabak tawminaba MS Kumar na YouTube amasung Facebook ta thagatpa photo sing amadi video sing kupna yengsinduna thijinbada video adu kumja 2023 gi August 13 tagi September 3 fawbagi manungda nambani haina pauche sing da phongnangki mahangna Kuki micham sing da relief camp ga mari leinaba potlam sing yenthokpada nathana khungup moja bulletproof jacket amasung drone sing khudon tawkhiba leiki mahangna bulletproof jacket sing amasung drone sing leiraga khudol tawbada karisu aranba leite adubu hana US Armed Force da leirambani haiba Foreign National amana Manipur gi irang kanna hauduna leiriba mafam amada tawriba thabak aduna yamna kupna pungning tingsinningai oi haiba wafam sing leiki Lining Laison sandokpa Meeoi singna tawfam thokpa thabak tagi yamna hendokna tawrakpagi wafam sing miyamna wahang oina hangna khibasu lei Daniel Stephen Karne hanasu wathok lanthok kaya da chenaba Meeoi ni video amada mahang masana phongdokhibagi matung ina kumja 2009 da Mark India da thungladuna leirakhibani Dipakki manaw nupa bu ASI oina appointment pi kre leba sina terrorist singi mathakta chathakhiba operation sindur gi mathau pangthokpada laikhidraba yairipo gyambem nagi chingafam Dipakta Bir Chakrapi tunai kai khumna khibada nathanama ki pongminaba manaw nupa nawbabu Manipur Police Department da Assistant Sub Inspector oina appointment pi kre RK Production gi YouTube channel na JC bulana uhanaba honabiganu mamang thagi kungani thoi da Bishnupur district ke site on da laiba lamjing maira school da mahairu ama laikhidabagi matang da handak ta RK Production gi YouTube channel na mahaisang singi founder da gi laukhiba interview adubu asengba chumba oibagi mawong da sandorakli si nakal amatagi oiba miyeng ni haina JC gi convener Jaya Khangembam na ngasi Fogokcho ikai da pangthokiba pawgi mifam da phongdokre mahangna makha tarduna hai JC asina laikhidraba mahairu asigi matang da Sel ge hiram amata da mari leinade Sel loramba tarabasu kariguma hiram amata da JC ga mari leinade mahai sang asigi maikai digi misi asigi matang da semkiba JC na mateng pangbiramba leiti haribasi laikhidraba mahairu asigi imung manungna yasinarakpadagi JC bu inthorakhibani matamadu dagi JC na khongpham handokhibaga loinana misi asiga mari leinakhidrei Mahangna makata ng YouTube channel asina JC bu laibak miyam da lana uhanaba honaribasi lepkadabani hiram sigi matang da JC na asengba chumba laibak miyam da khanganaba matam piragadi pawdamnaba sem sari laibak miyam na su JC bu lana uribasing sigi asengba chumba thidokpada mateng pangbiu hari Kanglupki irang amu hana thoklaklabadi PUCL na teksak pugadabani Handak People's Union for Civil Liberties PUCL Delhi na Manipur gi thokliba irang asigi matang na phongkiba report aduna amuk no hongno na kanglupki oiba irang asi thoklaklabadi PUCL na teksak pugadabani haina Maitei Council more MCM gi President Mayang Lambam thoiba Maitei na khuyek pidna thadorokpa cherol amana phongdoragli cherol aduna makhata na hai chaliba tha asida People's Union for Civil Liberties PUCL Delhi na hojik Manipur thokliba irang sigi matang da puthorakliba The report of the Independent People's Tribunal on the ongoing ethnic conflict in Manipur hariba report asi yamna maram amasung matam chadabaga loinana namthaki oiba report oina tawi handak maraksi Manipur gi irang asi tapna tapna mausa gi punsida hanjilakpagi mawong uba fangi aduga amaga yengthinabagi changsu hantaba ui masigi khudam changdam su miyamna loina khanglabani ingtapagi wari sanaba yabagi mami urakpa matam sida PUCL na puthoragliba report asina Maitei da maral sibagi mawong asina takpadi Organization asina Manipur gi irang asi amu hana mayol chong handuna kankhatlangnaba sinba oina ui maramdi organization asina khangi madudi masina Maitei da maral siba matamda Maitei na soidana makhoi lande haina sengdorakani Kuki na tawkhiba mayam mathang soidana halakani paukhum oina Kuki singna amuk soidana paukhum pirakani thokiba nungai daba thodok sing mathang loina ningsing halakani masidagi kangluf ani gi Meeoi singna pen daba laman singningba gi wakhalon chelakani masina na hongno na amuk irang thoan naba yai masini Mithingai singna pamliba ingtharuraba irang se amuk hingathanaba sinba oina udaba ngamde PUCL gi aronba pandamsu musi taruraba kanglupki irang gi maisida
hugi nungsit kamsilaga aduga amuk thau haijinduna mai chakhanbani masidi ekhoi na yaba ngamloi haina su cherol asina phongdokli cherol aduna hai India lengangna sengna kanglup ki irang asi loisinge ninglabadi asiguma irangi mai churiba PUCL gi mathakta chapchaba logi oiba thabak lokhat piu loina na hariba organization asina semliba aranba michang mikhai naiba namatagi mawong oiba report asi thingjin biu na trabadi report asigi awai akhum tawnarakpa matamda ingtharuraba irang asi amuhanna hawraktuna pamdaba thodok kaya thorakpa yai masina ekhoi loinamaki amangba natana afabadi amata purakloi maram masina matam charingaida athubada miyeng chang binaba lenga ki pukning jingsilakli doinana PUCL na sumasigi report asi handokphum thoi report asina kanglup ki irang asi amuhanna hawrala labadi PUCL na daita pugadabani haina su cherol aduna makatari pokpigi mapau jingtun khuldagi buffer zone mawaloramdre needy home academy da furufumna maki mairoi singa matoina larik taminaram lei May 3, 2023 dagi Kuki Jo Margi Lamen Tuhenba Singh na makhoi khulai paiba terrorist singa khusamna duna Manipur dagi separate administration lawgani haiduna mitei da tamna onsen duna tamthiraba lancha tharakpadagi khudong chaba lawra dun landarakhiba amasung makhoi bu mayok na baching amasung tamgi furufani gi tainafam singbu red amasung buffer zone singni haiduna ngasi fawba changna thokna ba yadana leklaga su kangpopi district ki mapau jingtun khuldadi buffer zone mawaloramdre mafam asida leiba needy home academy gi mairoi singi numit nini chupna chathagadaba chahi gi arts amasung literary meet ngasi bharau tayambaga loinana academy sigi furufpumna maki mairoi singna saruk yaduna hawdokre hawdokpagi thoramda lenga ki information and public relation loisang gi secretary Hungyo warsangna thoiba mithunglen oina saruk yaki academy sigi thoramda furupumna maki mairoi singna harau mahai masing taminaram badana tana ngasi gi hawdokpagi thoramda saruk yaminaram ba ubada mangna hai needy home academy asi buffer zone da leiraba so furup khuding maki mairoi singna amata oibagi wakhalonda puna mahi taminaba ubada chakthokjaba phawi mairoi singna chepa firef ama thamduna ninghanaba leitana honarabadi sungsoi soidana mai pakpa ngamgani This in time steps 9 haiba hiram da hawdokiba chahi gi thoramga mari leinana mangna makhata na hai aina pamliba isaga chana ba sinfam da mai pakpa mioi amamam oiba ngamna ba honagadabani haina mahairoi singna pautak pikhi thoram asida saruk yakiba social activist asangka sarna hai mapana mahai masing tambada ahenba miyeng thamliba se achumba wakholon nate miyeng asina manipur gi samelon da chawna sothali haibase koi pumna mangna khangmin si mahai masing gi damak manipur gi wangmada chaliba yamna ba senfam sing asi chatana ba lenga na policy semdona mapalam da chatnariba education system sing ado mafam asida su thambi ba tangai fade khunai gi amadi miyam gi yaifana ba tawram gi haiba wakhalon chen bagi mahutta isa gi thabak phanglaga loire haiba wakhalon oina chen gumsi aikoi pumna mangna khunai gi afawa thabak tawrasi haiki kana laijadraba angang kaya needy home academy asida lemna mahai masing tamhanduna afaba mahairoi ama oirakna ba honarakliba simang thaganingai ni luchingba singna su asiguma thabak tawriba sing asida pungning thogan minase haiki nupi oibi singbu abortion na maram oiraga sibigi chang hantahana ba hotnabada matik chaba infrastructure ningthina train tawraba doctor nurse amadi staff sing leigadabani Dr. Meena Seram stigma discrimination leitana naupuduna pukhalakliba patient adugi privacy ngakna chatkadaba ningthina train tawraba doctor nurse singna soida ngamdana abortion tawbagi khudong chaba singi matangda ngasi enhancing self abortion rights and respectful care for marginalized human in Manipur haiba nongmagi oiba workshop ama pangthokre loinana nupi oibi singbu abortion na maram oiraga sibigi chang hantahana ba honabada matik chaba infrastructure ningthina train tawraba doctor nurse amadi staff sing leigadabani haina National Health Mission Manipur gi Maternal Health Advisor Dr. Meena Seram na phongdokre chingmairong da leiba Hotel Classic Grande da pangthokhiba workshop adu Maternal Health Society, State Health Society, National Health Mission Manipur na sinduna Institute of Social Research Development ISRD ga khusam naduna pangthokhibani thoram aduda Health and Family Welfare gi Commissioner Sumanta Singh, Health Services ki Director Dr. Tambogon Mai, Family Welfare Service ki Director Nongthombam Hemanta Kumar amadi Health and Family Welfare gi Joint Secretary Dr. Konthau Jamna Chingba Maru Oiba Banti Konthau Jamna Chingba Maroiba Meeoi singna saruk yaki workshop aduga mari leinana National Health Mission Manipur gi Maternal Health Advisor Dr. Meena Seram na hai khulai thaduna natraga hidak langthak sijinnaduna tekta kaidana angang miron ba lauthongnaba comprehensive abortion care gi makhada state asigi oina center chamaga taraga nithoi lei nupi oibi singbu unsafe abortion na maram oiraga leikhidabagi chang asi hantahannaba hotnabada hariba center sing asida matik chaba infrastructure ningthina train tawraba doctor nurse amadi staff sing leigadabani haiki magna makata na high center amadi community health center PA
ꯁꯤꯁꯤꯡꯗꯁꯨ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯐꯪꯍꯟꯕ ꯉꯝꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯏꯀꯣꯅꯣꯃꯤꯒꯤ ꯐꯤꯚꯝ ꯁꯣꯛꯂꯕꯁꯨ NGO ꯀꯌꯥꯒ ꯈꯨꯠꯁꯝꯅꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯍꯛꯁꯦꯜꯒꯤꯗꯃꯛꯇ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯏꯈꯠꯂꯤ꯫ ꯋꯥꯔꯛꯁꯣꯞ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯀꯝꯄ꯭ꯔꯤꯍꯦꯟꯁꯤꯚ ꯑꯦꯕꯣꯔꯁꯟ ꯀꯦꯌꯔ ꯐꯦꯁꯤꯂꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯊꯝꯅꯕ ꯅꯨꯄꯤꯁꯤꯡꯕꯨ ꯁꯤꯕꯒꯤ ꯆꯥꯡ ꯍꯟꯊꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯔꯤꯌꯥꯗꯒꯤ USꯅ ꯁꯥꯕ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯗ ꯋꯦꯄꯟ ꯌꯥꯎꯅ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏ ꯐꯥꯒꯠꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯁꯥꯟꯇꯤ ꯊꯝꯅꯕ ꯂꯦꯞꯇꯅ ꯄꯥꯏꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯧꯈꯤꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯃꯥꯋꯤꯡ ꯑꯃꯁꯨꯡ ꯆꯉꯧꯕꯨꯡ ꯈꯨꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯖꯪꯒꯜꯒꯤ ꯁꯔꯨꯛ ꯑꯃꯗꯒꯤ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯐꯥꯒꯠꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯃꯦꯒꯖꯤꯟꯒ ꯀꯣꯟꯅꯕ M16 ꯔꯥꯏꯐꯜ ꯑꯃ, ꯃꯔꯨ 10, 303 ꯔꯥꯏꯐꯜ ꯑꯃ, ꯃꯦꯒꯖꯤꯟ 2, ꯄꯤꯁꯇꯣꯜ 3, ꯃꯦꯒꯖꯤꯟ 3, ꯃꯦꯒꯖꯤꯟꯒ ꯀꯣꯟꯅꯕ .22 ꯔꯥꯏꯐꯜ ꯑꯃ, मरु 90, बोल एक्शन राइफल 10, सिंगल बैरल 2, अमसुंग मरु 12 फागले। ऑपरेशन अदुदा मखा ताना पॉपी गन 3, हैंड ग्रेनेड 2, वायरलेस सेट 4, अमसुंग बुलेट प्रूफ जैकेट 3 फागटपा ngमखी। डिस्ट्रिक्ट असिमाकी कोटजिन विलेज चथाखिबा ऑपरेशन अमदना मैगजीन का कोनबा 9mm कार्बाइन अमा, सिंगल बैरल राइफल अमा, कुल मेकानिज्म राइफल 3, इम्प्रोवाइज मोटार 3 अमसुंग हैंड ग्रेनेड 2 फारे। इम्फाल वेस्ट की खोंगनांगपोकपी एरियादा चथाखिबा एरियादना पॉम्पी गन अमा, राइफल अमा, हैंड ग्रेनेड अमा अमसुंग वायर सेट अमा फागटखी हाइडी। बम सोगलबा युमना दिल्लीदा अंगांग 3 ननख्रे। ईस्ट दिल्लीगी पटवारगंज असेंबली कंस्टिट्युएंसीगी मंदावाली एरियादा फिबम सोगलबा युम अमा निंखाइरकपदा ngasi अंगांग 3 ननसिनख्रे। पाउसिंगी मतुंग इन्ना अंगांगसिंग अदुना अखुबा लंबी अमा फाउदुना लाकपदा युम अदु निंखाइरखिबनी। मफमदुगी मियोइसिंगना अंगांगसिंग अदुबु अते अकाई मखादगी थुना कनखी अमसुंग मखोइबु अनकु हॉस्पिटल अमदा पुखतखी। अंगांगसिंग अदुगी मनुंगदगी अमदी अरुबा फिबमदा सोकी। दिल्ली पुलिस अमसुंग फायर डिपार्टमेंट ऑफिशियल्सिंग मफम अदुदा थुंगलख्रे अमसुंग युम अदुगी अते अकाई मखादा कदागुबा मियोइ अमता नंदुना लैत्रे हाइबदु खंगनबा रेस्क्यू ऑपरेशन चथखरे। हाइरिबा युम अदु मदुगी फिबम सोकपा अदुना मरम ओइदुना मी लैनबा युमनी हाइना ऑथोरिटीजना खंगबा ngमख्रे।